ꯀ꯭ꯂꯤꯟꯖꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯌꯨꯕ ꯀ꯭ꯂꯤꯟꯖꯔꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯤꯟꯖꯔꯁꯦ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤꯅ ꯃꯥꯏꯗ ꯂꯩꯔꯝꯕ ꯗꯥꯔꯛ ꯁ꯭ꯄꯣꯠ ꯑꯗꯩꯗꯤ ꯏꯁꯀ꯭ꯔꯣꯞ ꯃꯌꯥꯝꯁꯦ ꯃꯥꯅ ꯑꯩꯈꯣꯏ ꯇꯩꯁꯜꯂꯒ ꯃꯤꯅꯤꯠ 5-10 ꯀ꯭ꯂꯤꯟꯖꯔꯁꯦ ꯊꯝꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯩ ꯍꯥꯏꯅꯤ ꯕꯜꯂꯥꯁꯣ ꯃꯌꯥꯝ ꯂꯩꯗꯅ ꯑꯩꯈꯣꯏꯅ ꯀ꯭ꯂꯤꯟꯖꯔꯁꯦ ꯁꯤꯖꯤꯟꯅꯩꯅꯦꯕ ꯀ꯭ꯂꯤꯟꯖꯔ ꯌꯥꯝ ꯊꯤ ꯀꯥꯟꯅ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯔꯗ ꯆꯠꯇꯅ ꯈꯣꯠꯇꯅ ꯆꯠꯂꯤꯁꯦ ꯁꯤꯁꯦ ꯆꯠꯄꯒꯤ ꯃꯍꯨꯠꯇꯀꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯟꯖꯔꯁꯦ ꯃꯁꯤ ꯀ꯭ꯂꯤꯟꯖꯔꯁꯦ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯕ ꯃꯅꯨꯡ ꯍꯥꯏꯗꯤ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯤꯕ ꯐꯦꯁ ꯋꯥꯁꯁꯤ ꯅꯠꯇꯕ ꯃꯅꯨꯡꯗꯗꯤ ꯕ꯭ꯂꯗ ꯁꯔꯀꯨꯂꯦꯁꯟꯗꯒꯤ ꯇꯧꯔꯒ ꯃꯥ ꯆꯤꯡꯊꯣꯔꯛꯑꯦꯅ ꯚꯦꯁꯦꯜ ꯃꯅꯨꯡꯗ ꯐꯥꯎꯔꯛꯄ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯀ꯭ꯔꯕ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯏꯟꯗꯥꯀꯟ ꯑꯟꯁꯄꯣꯔꯇꯦꯠ ꯑꯟꯋꯥꯟꯇꯦꯠ ꯊꯤꯡꯁ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯃꯥꯅ ꯂꯣꯏꯅ produce to be built up ꯇꯧꯔꯦꯗꯅ ꯑꯗꯨꯒ ꯃꯥꯏꯁꯦ just like that softed and smoothed ꯑꯣꯏꯍꯜꯂꯒ ꯃꯥꯏꯁꯦ ꯊꯝꯗꯣꯏꯅꯦꯕ ꯃꯥꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯅ ꯀ꯭ꯂꯤꯟꯖꯔ ꯁꯤꯖꯤꯟꯅꯕꯤ ꯃꯃꯜꯁꯦ ꯑꯩꯈꯣꯏꯒꯤ 1,195 ꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯗꯦꯃꯣ ꯑꯣꯏꯅ ꯑꯗꯨꯝ ꯑꯉꯥꯡ ꯑꯃ ꯄꯨꯊꯣꯛꯆꯒꯦ ꯃꯁꯤꯗ ꯑꯗꯨꯝ ꯇꯧꯖꯔꯁꯨ ꯗꯦꯃꯣ ꯀꯥꯏꯅꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯥꯏꯁꯦ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕ ꯅꯠꯇꯦꯕ ꯀ꯭ꯂꯤꯟꯖꯔ ꯁꯤꯖꯤꯟꯅꯕꯗꯨꯅꯦꯕ ꯃꯥꯒꯤ ꯃꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯟꯊꯤ ꯊꯤꯕꯥꯛꯇ ꯅꯣꯡ ꯇꯥꯁꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝꯕ ꯇꯧꯔ ꯂꯩꯔꯝꯃꯤꯅꯦꯕ ꯁꯤ ꯀ꯭ꯂꯤꯟꯖꯔꯁꯦ ꯁꯤꯖꯤꯟꯅꯕꯗꯤ ꯃꯥꯏ ꯃꯥꯏꯁꯦ ꯁꯤ ꯅꯥꯟꯗꯅ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯀ꯭ꯂꯤꯟꯖꯔ ꯁꯤꯖꯤꯟꯅꯩꯅꯦ ꯍꯧꯖꯤꯛꯁꯦ ꯁꯤꯅꯤ ꯀ꯭ꯂꯤꯟꯖꯔꯒꯤ ꯃꯇꯥꯡꯗ ꯁꯤ ꯄꯥꯏꯕꯤꯔꯣ ꯁꯤ ꯁꯤꯖꯤꯟꯅꯕꯤꯔꯣ